Nupilal Thoram India ki President Dorpati Murmuri yauna Imphal ki Nupilal Memorial Complex ta pangthokre. Senapati District Headquarters ta President Dorpati Murmuna project ya sanga kre kaya amana uri puyung tam kre. Amasung India ki Prime Minister Narendra Modi Nising Tragani Panda Kangpopi District Laisang Khul da electric phanganduna India da electric phangdaba khul leitre haina laukthok kurabasu Kamdung District ta ngasi phawba electric phangdaba khul kaya leiramba thengnare. Kurumjari ISTV ki pawmayeng tabiriba sing taramna oksari hoji phawgi marueba paw sandona pizari. Manipur government na sinduna Nupilal Thoram India ki President Dorpati Murmuri yaun Imphal ki Nupilal Memorial Complex ta pangthokre. Ngasigi Thoram aduda Manipur ki Governor Ajay Kumar Bhala, MLA Singh, Chief Secretary Dr. Punit Kumar Goel, Chief Justice DC Singh amadi tongan ba department kaya gi officer kaya amadi Hanagi Union Minister T.I. Sauba MU ki VC Sarup Yakhe. Ningsing bayai madudi haukiba lising amapan Mari amadi desing macampan kuntraga mapenda tangkak ani thokna matam adugi British colonial ge mayokta haukiba lal adubu ningsing duna pangthokpa thoram amane matam aduda laikidaba ima singi mafamda India gi President Dorpati Murmuna lusing duna hailei katuna ikai khumnabu utke. Thoram aduda saruk yakhiba ex minister N Birena matam adugi ima kaya na kathok lamba amade British colonial na tawkhiba miyot mine kaya adugi ima kaya gi thona adu ningsing monument asida India ki President Dorpati Murmuna saruk yakhiba si yamna singtha ningai oiba thoram amani Manipur gi thona phaba ima kaya na semlamba puwari gi thoram asi Manipur miyamna kawba yadaba singtha ningai oiba thoram ne haike. Bharat ki puwarida yamna tangna thokpa haukiba lan ki manungda khwaidagi singthani ngai bese pegi Manipur gi Nupilal sini Bharat ki mafam matai dasu koromba yai adubu Manipur gi matamdagi ima singna British sing gi aduguma monopoly adugumba colonial sasan sing dugi mayokta thauna phana yam khraba bangal kan khraba British gi mayokta makhoina haugna isa sing nasigi praja sing matamdugi praja sing da sana ba phangtro matamda haukiba landu yam ka henai khoina thaganingai boy aduga yamna madugi damukta ne khoi Manipur gi miyamna sahi khudingi nupi lan numit pangthokna observe toriba like sukaliba asi yamna nungai ba mana Bharat ke adugumba President Honorable Madam Munuji lakpi rakanda ekhoi Nupilal gi khubam sida chap chana sangbi re harakanda ayuk sidai da lei sukatpi dana adugumba leiba ki damukta kathokrabi imasing dugi mafam da lei sukatna torbasi Manipur gi miyamna harau
फोंदोक्चरी लोइनना भारत की प्रेसिडेंट मतम पुनमक्ता माना पीरिबा नुपीसिंग पीरिबा एम्पावरमेंट नुपीसिंग पीरिबा मागी रेस्पेक्ट अदुगा लैखिद्रबा इमासिंग पीरमिबा मागी रेस्पेक्ट सिंग मणिपुर मियामनसु मरोइन मणिपुर की इमासिंगना काउदना रेसिप्रोकेट तौननबा तौफम थोई हैबो वाफम सिदोइ थमजरी नमोहना आई लैखिद्रबा इमासिंग इसेसिंग मयामनु फमदा श्रद्धांजलि कचरी President Draupadi Murmu na ngasi ayok Sri Sri Govindaji Temple da satuna Govinda khurungkre tungda kanglagi helipad faba laklaga helicopter da sanapati satke multipurpose hall sanapati da miyam na mahakpu taram na okre Manipur lengang na paikat pa sakot thorangi thabak thoram kaya su slide kaptuna yengminaki thoram asida project kaya marum sangabaga loinina nauna sagad bakaya amasu urep uyung tamki sanapati da pangthopa thoram adu da president da miyam da lengang na paikat pa thabak thoram amadi wahining ba kaya gi matang da wafum kaya phongdokhi stands strengthened with the inauguration. Governor of Manipur Sri Ajay Kumar Bhalaji, people's representatives and tribal leaders present here, distinguished guests, ladies and gentlemen. I am happy to be amongst you at Senapati, the region known for its natural beauty, rich culture and proud tribal heritage. Today, the nation commemorates the Nupilal Memorial Day. Nupilal is a prime example of the power of female voice in bringing about positive social change. Ladies and gentlemen, Manipur has a rich cultural diversity with large number of tribal communities. I am happy to note that this diversity is also evident in the Senapati district. I am told that this district is home to several tribes. I have attended a reception at Tafunaga village where I was accorded a warm welcome by the representatives of tribal communities of Senapati district. I also interacted with the internally displaced persons. The Moram tribe is recognized as a particularly vulnerable tribal group. It is the only PBTG in Manipur. I wish a very prosperous and bright future for the people of Manipur. Thank you. Jai Hind, Jai Bharat, Jai Manipur. Asumagi tabak thauna phaba ima sing aduna thawai phaba kathopa ngambagi thauna adubo manghandana lamdam asigi nupi singbu izzat leina ikai khumnaba amadi hiram khudingna thong manana chatminaba Manipur ohenaba nupi la ningsing nimitna lakpada wasak menasi haina Chief Secretary Punit Kumar Goel na haikre wafam asi ngasi Manipur government ki Home Department sindana madphuga taruk laksuba oina pangthokpa nupi lal nimit ke thoram amada saruk yakhiba Manipur ge Chief Secretary Punit Kumar Goel na phungdokhibane JP Women's College ke Central Hall da pangthokpa thoram aduda Manipur lenga ke Security Advisor Kuldip Singh Additional Chief Secretary Anurag Baspai makok thomba official sing DC Imphal West Mayang Lambam Rajkumar CSO ge Mihut Singh amadi ima lupke Mihut kelna saruk yakhe thoram aduda Manipur ge Chief Secretary Punit Kumar Goel na makha taladuna nupilal asi mamanga thokiba thotok amani haina lobana sumloi nupi sing laktige apunbegi sakti sagatpa hokibagi khudam amani lamdam asida thokiba nupilal chapter ani thokna itholaga leiri 1904 da nupa singbo forced labor oina sinnaba amadi achumba wayel phangdabagi mayukta thenakiba aduga amana 1939 da chanaba afaba cheng phanglaktaba chaktang bathopagi mayukta nupi singna haurakiba ihau amane nupilal asi khongjang khak natkhide lamdam asid nupi singna political senmilol cultural life ta laurakiba maru eba thodang sing asigi haurapam ihau amasune lamdam asida leiriba ima market asida nupi sing khaktigi oiba achauba kaithel oina sag khangliba asi lamdam asigi nupi singi mathongna maringzel amasung leadership ki khudam amane Nupilal na hawal diba mirol singi tamjapam role model oiduna ngasigi mirol bo sakhotpagi lambida lamjingle
nation amadi state ki oiba policy singna nupi singda ahenba thongna haptuna nupi singe yaifanaba izat leina hingba mahima sing la henba senmit londa ningtamba pibigi thausil kaya paikhle prime minister na hogdokhiba swastha nari sasak paribar aviana nupi amadi angang singi health amadi nutrition phagat hangadore state ki ima nongthang leima yaifa tembang scheme na sahini fuge mathak leiba thabak phangdra ba nupi singda sel thumgi phibam phagat hanbada mateng piri special maternity leave na workplace da gender equality da mateng were mafam mapanda hogdokhiba working women's hostel na nupi singna mangzil thana mai pa pangam na bkhona bada mateng ohenna hona bada mateng yamna sauna panglagani landam asigi nupi singna culture amadi sports ki lamda national amadi international gi thakta kanba ngamliba phambak sing aduna culture ambassador amadi sports person oina sakhangba ngamhanbene thiam surya mukhi debibo mahakna classical manipuri dance po yokhatna ba khonala khiba adugi damakta padmasari award piduna ikai khumna kre nupila numit asida thauna faba ima sing aduna thawai faba ka thupangambagi thauna adubo manghandana lamdam asigi nupi singbu izzat laina ikai khumna ba amadi hiram khuding da thong manana satminaba manipur ohenaba numit asina lakpada wasak minasi haike. On this Nupilal Day, let us honor the brave women who stood against injustice and pledge that their sacrifices will not be in vain. May we carry forward their courage with compassion, inclusivity and progress, building a Manipur where every woman walks with dignity, respect and opportunity. Tungda Marifu Tarulak Suba Nupilal Ningsing Numit Kamari Lenana Nupilal Memorial Association na Nupilal Drama Sanaduna Miyam da Utke. Mungnaba amasung khana chenabagi thodok sing malemi mafam khudimakta thokle adubo kanglup anigi mungnaba asuna maram oraga lamdam asigi mahimasin health sector amadi tongan tongan ba sakot tharang kayada khurau thanghanba tawroidabani leminariba phurup khudimakna apunma manipur ama ohenabagi damakta idea of manipur pukhalminasi haina singjamai SC MLA yumnam khemsan haikre wafam asi kuntra mariyak suba o state level nupilal ningsing lamjel amadi marfutarulak suba nupilal tharong mari lenana phongdokhibane state level nupilal ningsing lamjel organizing committee na sinna pangthokhiba tharam aduda tongan tongan ma phurup singi nupi lising ama chahum romna category ahum khaidoktuna saruk yadun nupilal memorial complex tegi MLA yumnam khem chana lamtha khi singjamai supermarket phawba sien khiba lamjel asida mako mathang ta khraba singda mana mathum sing pidune kai khumnaba utpagi tharam amasu singjamai supermarket ta pangthokhi tharam aduda singjamai SC MLA yumnam khem chan kawi dharma seba manipur ge secretary gangmai sana state level nupilal ningsing lamjel organizing committee amade sing tharam president medini NK dasini amadi husne banuna athoy mithulan sing oiduna saruk yakhe MLA yumnam kemsana makha taraduna nupila ningsing tharam asibo chai khudinge singjamai da pangthokle masida ngasigi mirolna landam asigi ima ebel singna british singi mathakta utkhiba thongna adubu ningsing kadabne amadi nupila ningsing tharam asibo tung koina laihongna ba tharam asi miyamna saruk yaduna pangthokpani haikhe. Nupi langi ngasi nising thoram sida aina pijaning ba message di ekogi conflict aisi prithvi gi jaga khudimukta conflict aisi thoi adubu somehow conflict gi marak sida ekoi kamaina nusi sanana hingadage haibase sigi message amaga aina pijaning gi maramdi conflict sida soliba economy da angang singi makhal kaya gi development program da education da health sector da tuan ba apun ba manipur gi kogi community kuntraga taruk lei se sina pullaga manipur si semambani aduna community kuntra taruk maksina koi idea o manipur se amatoina bukhatmina si manipur gi khansi shanti oiba manipur poraksi haibase ina appeal tawjani
Purbansal Hills Mongzam na Sinduna Nupilal Ningsing Numit Kamari Lenana Mongzam da Lamsang Lamjel Pangtokre Lamsang Lamjel Aduda Mongzam Kulge Nupamasa Amadi Nupimasa Sing Saruyaki Taramasiga Mari Lenana Purbansal Hills Mongzam Ge Patronship Waikom Ahanzau na British ki Mayukta Lep ke Batamdam Asigi Nupi Singet Tona Ngasigi Midol na Ningsing Matangai Fede Habigi Wakal Lolda Taram Asi Sinbani Haike Impan degina Dimapur Bauji kana tawo sangari sarpa hawi nimistegi sangari na cheng sak udana asoma palna thadoi adegi solisimo samapan ke tara humdoida tarong degi akoi tata gari na Dimapur Bauji sarpa hoki atuki mati wanaki adana mai bencing na haunaru batawdana ekta tawdegi di nupi lan hari December gi tang tarani thoi ase si thoki bani habisi adana tasemo ki imasing na madu ki thabak te tawbiram derba koi Manipur lekha tarongani hujik ledi Manipur ji weram da babog ya ena thase Uripok nupi apun maluk unal na susinduna mapaluk suban nupi lal ningsing thoram pangthokre thoram asuka mari lena kangla western gate ge lamthaduna naurem thongi ipa thokok fawa lamjel amasian ke naurem thongi leiba ipa thokok complex ta pangthoki ba thoram aduda uripok apun ba ki president retired lieutenant colonel Soram Tikendrajit uripok nupi apun maluk ke president Ensa Sagol Sem Indrani uripok nupi apun maluk ke founder Konsam Punyabati social activist Wahengmam Luang Leima amadi ipa thokok ki president Maimom Devena atheba mithunglan sing Wena Sarubya K. Luenana, Uripok Nupi Apun Maluki, Mike Degi, Lamjelo Sing the Assam Makudol Posing Tamduna Kai Kumnake, Uripok Nupi Apun Maluki, General Secretary Song Tam Ibet Tombina, Fongdo Kibada, Lising Ani, Taragamanga, Agas Kuntra Degi, Club Tarietna, Pudlaga, Siamba Uripok Nupi Apun Maluk, Unal Asi, Siam Kibane, Amadi, Sahi Kudingi, Pangtuk Tuna Lakba, Nupila, Ningsing Toram Asi, Ngasiga Tanama Palak Subak Wena, Uripok Mike the Ladyba, the one to one ba, Mau Ebi Nupi Sing, Kangalaba Matunda, Lamjel Sian Sida Sarup Yahali. Matam amada thawna parabi ima kayana ima lebaki damakta mathawna leina thawai thadokpa pamudana lamdam asida sak tangba thokpa yaroi haiduna thok laukiba thawna lingzel adu aikoi kudimangna tungi mirol gi damakta lawpham thoi haiba wafam sing sufangdoke aga makok to koksek la aga lau ki ba thawna lingjen do ngasi tungda leirali ba akhoi gi unal gi volunteer sing punam magna uripok maigai de leijari ba akhoi nupi oi bi akhoi khibikna ima sing aduna lauram ba thawdang sing ado akhoi su laugani akhoi su tungi miron kanana bagi damak ima lebak Manipur kanana bagi damak akhoi lepi haiba se khangana bagi damak ta akhoi na ngasi gi nupilan ningsing lamjel asi ningsing thawram asi uripok nupi apun buluk unal na Uripok the Sinjavan. Center MLA Sing Kaurakle Haina Hector Satkadanate, Miamgi, Ayaba Loki Haiduna Miamgi, Ihul Kanga Tabak Topam Toi Haina, M. Kilgi President Loremam Ganbina, Nasi, Tongan Tunganba, Nupi Luptra Mangana, Shinba, Maniputaruk Suba, Nupila, Numit Organizing Committee, National Lamyanba, Sangan the Pangtokiba, Maniputaruk Suba Nupila, Numit Tarongamari, for missing the Pongo Cray, Taramadu Kangla, Maigi President Wild Lady Klima, Poire Lemarulgi President S. Memcha, WOC President KSS Bala Lema BPCM Convener Oinam Premjit Kamagi President Atongpi Kamei Sempal President Zano Begam Nasing Basaruk Yaki Taramasiga Mari Lenana Malputaruk Suban Nupilal Numit Organizing Committee Convener P Sobitana Nupilal Tokiba Lamdamasige Nupisingi Ningol Sing Sina Harau Kumaida Ka Hena Tawai Yaksun Ba Silabak Tibune Lamdam Asige Leihau Sunaba Maning Maka Tamna Equina Ikongna thongna iramdom lesaba ngamnaba thaudang lobada mangjil thaduna nupi lalda thawai thakrabi ima singi tung innaba honaba tangai fadi haina thamke tharam asiga mari lenana lorimongan bina makhata kibada lamdam asigi nupi singna British ki mayokta yahu anirak hobada animak mai pakhe British nupi singi kholau ikai kamna upiduna makoina lokeba warep sing handoke housing democracy sale haiba India lengakta nupi singna wakatpa amata tabidri afaspa lokthokpiyu haina kholau lorbasu ek asi khulai wena sinna duna leide IDP Sing Mayum the Hanjin Driba Fawa Sangai Festival Tobino Haizabada Lengana Namduna Festival Pangtoke Ki Halaga Jago Isai Lila Tawanke Democracy Sali Haligasu Miyambo Wahaliba Sida Aikogi MLA Singna Karisung Namdana Lady MLA Singna Tabak Namdrabadi Pam Tadolaga Anoba Apaba Kanmana Paragani Hainasu Mahagna Makata Ki
डेमोक्रेसी चप इंडिया ना अखोई नुपी सिंह ngang tabi da bagai nupi sing sibu divide and rule sanarakanda अखोई पुंसिंग नजब मयाम से vote निगा अदुगी पार्टी निगा दागे पार्टी निगा इना तौबीदना अखोई जे मचो मचो तानना बोहनरकपा सिगुम्बा पॉलिसी प्रोग्राम सी मसी अखोई के मणिपुर स्टेट की एडमिनिस्ट्रेटर सिंह MLA मिनिस्टर सिंह मयामना मसी लेपियु द्रौपदी मुर्मू ना नुपी लांदा याम कन्ना अचुमगी दमकता लेखिबदुगी दमकता आई जे इकाई खुमदबु उटकनी हाइना लाकपजिगी दमकता दी आई चाउथोकसै अखोई मणिपुर ना चाउथोकम थोई तौब खक्तबु सिदगी चटखदकांदा इंटेलिजेंस मयाम अमा लेरी वकलकप मयाम अम सु लेरंगनी मदुगी पोत सुमना पुबिरकांदा इंडिया यौरकांदा मखोईगी थबक पुबा ngamba मिनिस्टर सिंह जुदा मणिपुर की फिबम जे सी लेहौवी सी तहो अदुनदे अखोई करी खनब याबगे हाइबदो नोई मिनिस्टर मयामना खनबगी ऑर्डर अमखक्ति मा थोकप ngami अदुना मदुबावदि थोहन जनिंगी अदुगा माना सिदा लाकपसिदा लमसम लोइसलगदि अफबदि पोरो ओइ हाइना आइना आई थमजगे अदुगा लोइनना मणिपुरदा नुपी सिंसी सुम डिवाइड एंड रूल सानरमदगी डिवाइड एंड रूल सानरमदगी करिगुंबा इहो मदि नुपी सिंजे दुम पुला पुंसलई अदुना मतम ममदा असुम मसुम ओलकपदगी असुम मसुम नैरकपदगी ममैदा नुपी अखोई लोइनबक सीगरगे हाइबगी तंजाजे लौरकद्रा हाइबगी इमादा अदुगुंबा थाजबा अमा लेजै United Manipur Muslim Women's Development Organization Sinduna Zai Kuding Pangtopa Gumnanga Sister Manipur Press Club Ta Nupilal Ning Signamit Thoram Pangtokre. Thoram Adil Social Scientist Dr. Dhanabi Raisam United Manipur Muslim Development Organization President Anwari Nurjahan All Manipur Muslim Coordination Coordinating Committee के President SM Jalal All Manipur Muslim Art and Culture Organization के President Altaf Hussain All Manipur Muslim Student Organization के Advisor MD Farooq Imagi Meda की President Thoksom Sujata Social Activist Julia Singlai Pangal Street Vendors Association के Finance Secretary Ruhita Parvinna Altoy Mithulan Singh wan saruk yake Thoram aduda Manipur gi tongan tongan mafam dagi lakpa Maitai Pangal amade tongan tongan mi singa saruk yake United Manipur Muslim Women Development Organization की General Secretary Nazama Phundrei Mayumna ngasigi mirol na matam amade ima sing adugi thongna khangba kanba lingjel manaba asigumba ima sing aduge matik magun malem asuna leiriba makai ima singbu ningsing haibasi masa aikhoi gi tawphadraba ithongni matam aduda ima singna lokheba thodang sing malem gi thakta mafam sauna kanduna leregadaba lemjaningai oraba ima singa punna lantham aduda mayuk naba lantheng narambi pangal ima singi lusingbi ima sara bebi makhoi budi kari gi singthana de ngasi amade tungi midolda Losin ba kaidong non desu yaroi adubo pangal singi thamoida tattana hangliba wahang kayani lantham aduda lantheng narambi pangal ima sing adubo ngasigi intellectual amadi academician kyana tattana platform kya da haibasu matamatam gi lengana khangna khangsin nadana leirakli haike ima singna laukiba thaudang sing malengi thakta Afam Sauna Kanduna, Lairagadaba, Lemdaningai Oiraba, Imasingni, Lanfam Aduda, Latik Nabirambi, Nuksirabi, Imasing, Pangal Imasing, Lusingbi, Imasara Bibi, Imana Koidi, Nasa Koigi, Mairani, Langava Tawamicani. Hoziki matamda masa warak pangamba mama leitre haiduna CCRR gi executive member Julia Singlai na phongdokre wafam masi mayang Imphal thana awang lekai jaleba N Tomso Higher Secondary School gi ground da Fox ka kusam naraga seminary ba lupseng UMO MWF amasung ke MK NM ga punna sinduna marpu taruk suba nupila ningsing numit thoramda phongdokhibane mana makha taraduna matamadi da thokiba nupilal adu minna uba phangdrabasu mahangna Uhobada Kasom Kolenda, Ahal Oraba Ima Sorozeni Singba, Ima Singna Singi, Angamba Lambida Maitegi, Mayak Naiba, Selaga, Gari, Inkatpa Adu Uraga, Matam Aduda, Ima Singe Tauna, Leramgani Tazay, Hauzik Kanagi, Mama Sing Asi, Masa Ani Kanaraga, Temba Haitre Haina, Kali, Masa Ani Kanarabadi, Mama Sing, Zap Manaba, Miyeng Yeng Biduna, Tamba, Tangai Fade Haike. Hujikandi ima singdi macha ani khanaraga thembashu haitraba male
मचा थेंगद्रा है इमा लाओ है इचा नुपा यादे इमा नौ लाओ है इचा नुपा यादे है मचा मचा गंब ममा खत ओइख्रेब हौजिकानसे मचा वारप गंब ममा अमत लेथ्रेको ऐनो उबदा मचा सिंगा वारप गंब ngत ओइख्रे मिचौ मिखाई खाइदबी मचा अनि दुबु चप मनना थेमगा अनि खतनबदुबु चप मनना लोइना सिनो है ममा हाइबा मिंथोनसे ईश्वरना पीखिबने नचा सिंदुना निशा चारगा चलसु इचासी निशा चाये है मिचंग चंगबा हानेगी इमा सिंदुदी असुमाइना तौरंबा तारदी नुपी लाल दु थोखिगद्रो होजिका नोइना अहुम सुबा नुपी लाल थोखिगनी तौखिगनी है ऐगी सुथा है खाजाद्रे मचाना हाइबा इनबा ममा ngak ओइरगा नोइना वारपा ngambadi अमसु लेत्रगा अहुम सुबा नुपी लाल ओइथो अरोइदोने थौरम अदुदा UMO के प्रेसिडेंट मरांगथम सरोजनी लेमा मणिपुर कैथल नुपी मरुप की वाइस प्रेसिडेंट के मेमा मणिपुर वुमेन्स फेडरेशन के प्रेसिडेंट तकेल लंबम देमोना लिलोंग हायर सेकेंडरी कॉलेज लिलोंग हाउरेबी कॉलेज के असिस्टेंट प्रोफेसर डॉक्टर कुलापम रुकैया फोक्स की वुमेन टू विंग के प्रेसिडेंट RK असालता देवी मणिपुर स्टेट वर्ल्ड वुमेन राइट प्रोटेक्शन ऑर्गेनाइजेशन के वाइस प्रेसिडेंट कुमाबम जीवनमला देवी CCR एग्जीक्यूटिव मेंबर जुलिया सिंगलाई अपुना मणिपुर मामा के एडवाइजर लोरेंबम ससिरानी KTOV के सेक्रेटरी सर्टो होइनु कोम कबुई वुमेन्स ऑर्गेनाइजेशन मणिपुर के वाइस प्रेसिडेंट पालमई सनालू कबुई ने WNO वुमेन विंग के प्रेसिडेंट वाइकोम असलता अमसुंग अतई मसकना बमिये क्या सरुक याखे लोइना UM के प्रेसिडेंट मरांगथेम सरोजनी नामखा ताना हाइखिबदा अहान नुपी लाल अमदी अनिसुबा नुपी लाल अनि लैरिबा असे पुन्ना पुनसिनबा याब्रा हाइबसी अहान नुपी लाल ऑब्जर्वेशन कमिटी अमदी अनिसुबा नुपी लाल ऑब्जर्वेशन कमिटी का लमदम असिगी अखंग अहै लैरिबा मियोय कया पुन्ना फमिनदुना तुंगलम सत्के येंगलगा असेंग हिस्ट्री अमा थंबा संगे हौजिक अखोगी लमदम असिदा करंबना येलो मीनो करंबना येलो मी नतबनो हाइबा अमा खमिनबा मथौ ताई हिस्ट्री ना लाइब मखै अखोई माइ पाक हिस्ट्री ना लालिब मखै अखोई माइ पाक रोय हिस्ट्री ना सुमलिब मखै अखोइना माइ पाकनि हाइखे अचुम्बा हिस्ट्री थिरगा ngang ba changi khangju khangdabida uchu udabida akoi na babada thainarakta ba history me ama puthoga hapchilaga aduna history oiba yaroi history na laliba makai akoi manipur pada miyam je mai pa o history na chuma akanda akoi manipur pada miyam gi thangadawa khongthang tatkadawa lichat लोना खंगदोरी बनी अगर हिस्ट्री से अखंग आई मयाम नचु और ये पुथोई बे लारिक मयाम हिस्ट्री मयाम से पुखत लगा छात्र न हरोन सिना लारिक सिंसिबु चेक तो बचंगी हिस्ट्री अचुम यावरा यावदबरा आराम यावरा हाबे चेक तो बचंगी नुपीलाल नुमित का मरी लेनेना नुपीलाल अमदी हौजिक ओइबा नुपी के सक्तम हाइबसदा नुपी के नुमित ऑब्जर्वेशन के थरम अमग लुइनेना कंसल्टेशन प्रोग्राम अमंगसे बिष्णुपुर डिस्ट्रिक्ट की फोबलादा लेबा इबोदो लोकटाक मरु कम्युनिटी हॉल पांगथोखरे मेरागी मंगाल बिष्णुपुर डिस्ट्रिक्ट नसिंदुना बिष्णुपुर डिस्ट्रिक्ट की मनुंगदा लेबा नुपी लुप मेरा पाइबी लुप क्लब अमदी ऑर्गेनाइजेशन यांखै मंगा गे मिहुसिंग सरुक यादुना पांगथोकेबा कंसल्टेशन प्रोग्राम अदुदा मणिपुर यूनिवर्सिटी के रेटा प्रोफेसर W नंदकुमारना मॉडरेटर अमदी DM कॉलेज ऑफ आर्ट्स DM यूनिवर्सिटी के प्रिंसिपल प्रोफेसर ऐसला रामिनी लोइनना columnist amasung writers mutum santi anina panelist and saruk yakibaga loinana indigenous peoples organization to Manipur ipongi president advocate Y Devdatta amadi new life foundation Manipur ge secretary Dr Lamapam Prisakna special guest and saruk yakhe tharamasi matangda mairagi mangal Bishnupur district ke organization secretary mangsata bam sundarina hauziki matamasida ahong bakaya lakle ba ahong basing asi afaba maikai rom da lakpagi ona tainaba rom da oina sakhotpagi mingda purakle ba ahong basing asi matam aduge ima singna apunbege saktam sagatuna laibak asigi damakta loram thaudang adugumna sina punna lomina duna ifurup inat asigi saktam ngaktuna thamnaba wakhalwal ka loinana ngasigi consultation program asi pangthopune masina ahoba oraga khunai asibu awang mathak ta pukhatna ba honamina ba sangi haike तो खाइबा वाखलोन लेतना अखोई पुन्ना पुनसिलगा उतनबा अदुगुंबगी ओइना पांगथोकजबा थौरमनी थाइनगी इमा इबेन सिंगना अखोइदा असेत पथाजबा अमगा लोइनना मखोइना सथारंबदो अखोइना इमा लेबाकी दमक्ता थबक तौबा से अखोई पुन्ना तौमिनबा दरकार ओइ हाइनगना लौजै
Manipur Tarulak Suba Nupilal Numit Ngase, Bisnumbo District Number CD Blocky Manungda Leba, Irangbam the Su, Tungan Ba, Tarum Kayagaluna, Pangtokre, Hori Faba Village Level Federation, Suduna, Ahan Bukwina, Irangbam, Mapal Kangzipung the Pangtoki, Bataram Aduda, Lebaki the Maka Tawai Takraba, Lakidraba, Tonapabi Imasim Ikai Kunabu Utuna, Haile Katuna, Haudoki Bagaluna, SIZ singing members Kiana Tungan Ba, Tarum Kaya, Pangtoki Bataram Aduda, Irangbam Gram Pansite, Ki Pradanta I Gopen Singh, Hori Faba BLF K President T. Robeta Devi Amade Cluster Coordinator L. Lancian Bana Sarup Yake. Taram Aduga Mari Leden SIG Singna, Maspar, Tauri Singbi Amadi Football Susanaki, Wenena, Mako Matung Tarabus Singda, Manamatum Kayasu, Kusenaki. Wangkai MLA Thangzam Arun Kumana People for Animals Manipur Lizard Whistle Duck Ani Sinakre. Tingi haina su khangnaba lamnganu ani asi MLA gi quarter da paishilapudigi phajinduna thamlaga PFA da sinarakpune ningtham tha matamda Manipur ga thangnaba state singdagi ising laiba Manipur da paidaktuna chaktai mafam sing aduda ising directabadagi khudong sadaba adu Manipur gi passing asina menkhatli wildlife protection AK schedule 2 da sanba tangsilaglaba sa asi Tin Kang Sathoi Amadi Pat the Hoba Pambi Singi Maru Suseng to A Pat Amagi Ising Pari Haibasi Usek Asi Laibana Utli Haina Ahal Singna Hainai Usek Ani Asi Asok Apan Yaubra Yang Labamatunda Ring Amamam Sidaga Lampel Pata Thadokre MLA na Usek Ani Asibo Tabak Ama Wena Yauna Kanbi Bagi Damakta PFA na Thagachari Department Amadi Activist Kaktana Launaki Sa Usek Kanbangamloi Lusing Basingi Political Will Amamathoktai Haike. I appeal to JVD, the organization, people for animal gumba, but one unbelievable, some something that from China, Matam China, Sinagi wise man, the generation of CC, the informed the Paniva, and Anumachani, the high people for animal. Patriotic Writers Forum Manipur Amadi Manipuri Women Literary and Cultural Organization Assam Hozai Tuna Thambal Rising Club Amadi Library Hozai Govinda Purga Kusam Naraga Club Asigi Lampakta Manipur Taluk Suba Nupilal Ningsing Thoram Pangtokre Thambal Rising Club Amadi Library Gi Club Lampakta Kiliba Nupilal Gi Mitamda Miyam Haikal Lekat Tamduna Pangtokiba Thoram Aduda PAWF Manipur Gi President Naurebam Kambaluang MWLCO Gi President Ais Kunjabati Amade Manipur Redevelopment Council Assam Gi member Thangzam Irabot Natya Sahitya Upa Samit Tuli Assam Sahitya Sabha Gi President Anup Borka Bataku Nasingmanas Maru Abamir Singwana Saduk Yake Tharam Aduda Sobita Mongzamna Manipuri Kunaida Nupilal Haiba Hiramda Wangangki Tharam Adugi Manungsana Hozagi School Activist Yumnam Renuka Devi Amade Karam Ningol Seram Ombi Jayanti Devi Anigi Mafamda Kunai Thogoloi Mana Disingani Kungamang Apidune Kai Kunabasu Utke Loinana Tharam Adugi Manungsana Manipur Taruk Suba Nupilal Ningsing Tharamgi Akanaba Ningsing Sepong Amadi Asem Suba Sinina Editor Eba Malem Haina Mingtonba Komjin Ba Sovereigner Amasufong K Tharamasiga Marina PAWF Manipur Gi President Narebam Kamaluangna Malem do Numita de Haina River British Ki Mayokta Lising Machapan Kontra Mapan Gi Nupilal Gi Matamda Makuta Temna Kulai Weraga Lantena Kibi Ima Nupi Singi Tauna Angapuki Masakne Maitay Nupi Sing Lamdam Asigi Maru Eba Tanka Kayada Asoba Taudang Kaya Loduna Likely High K Nupi ding tiki yam solve role ma ai koi kunai tikan bada lan mayong na bada su nupi sing asoba taudang lawliya aduna inat kanana ba yo kanana ba hona bada su hoji maitay nupi ding aklon se masigi wakalon se adiki mati wangi Maliamda Limita de Hayu British into the Mayong Nupi Lani Wari say Maliam Mabam with Mother Yori imagine he didn't love him. Manipur Tarulak Suba Nupilal Numit Thara Manipur Gi Mafam Sen Batuna Pangtok Nabugum Bisnubo District Ki Ngaikong Kulen Dasu Laikidraba Thona Pabi Ima Singh Mafam the Haikal Laikat Damduna Makalakia Get Tharamgalina Pangtokre United Development Club Ngaikong Kulen Ngaikong Sifai Amade Ngakso Popi Loinana Pari Imom Kanba Lup Kapuna Kosam Aduna Ngaikong Kulen Mamang Mantupta Pangtokiba Tharam Aduda Ngaikong GP Gi Hanigi Pradhan Thoksom Surzaboro President UDC and Bisarup Chairperson Administrative Committee Ngaikong Kulen en Bala Yauna Lamdam Adugi Masak Naiba Miye Kiana Saruk Yake
Tungi mirol ki damak thawai na pontha pi khrabi ima kaya gi thawna amade ngasi fabada ima kaya na lawriba thawdang bu ngasi gi mirol na kaufam thokti haina social activist Dr. Thengmaizam Swaran Kumar na oinam apun bamera paibi lubna sinduna oinam public holda pangthok ki momal putarok suba nupilal nimit tharam da haikre tharam aduda laikidraba thona phabi ima singda hai leikat pagaluine na minute amatimina leptuna ikai khumna basu utke oinam apuna maira paibi lupke secretary Songtham Anobina lebaki damakta ima aibu singna lawkiba thawdang aduge I mari khara aikhoide yauri makoina lawramba thawdang amadi makoina pamjaramba khudimak ngasigi mirol aikoina thabak oina pangthok haibase aikoi khudimaki thawdang ni haike Manipur Talok Suba Nupilal Nimit ka mari lenana ngai khong se 5 village po plastic free oiba village ama ohinabagi pandam da Nupilal Nimit pangthok tuna season na bal loelaba phataba polam sing amadi plastic ki polam sing khomjin bagal luina na mafam sana thamduna ngai khong se 5 khonggambo luna nana leiba plastic free oiba village ama oinaba campaign pangthokre Tomthing village level federation ngai khong se 5 na Manipur State Rural Livelihood Mission Department of Rural Development and Panchayati Raj ke miyang makhada pangthokhiba thoram aduda maru ebamiye kana lusingona ngai khong se 5 ngai khong kulengi mafam sinba thungna plastic ki polam sing khongat ke Tomthing village level federation ki president Nongmaitem Indirana haukiba sahi marifu taruki mamangda matam aduge laiwai kharaba thawna phabi ima kayana tungi mirol gi damakta lawrama thawdang adubu aikhoi kun ikai khumna utpaga loinena ngasigi mirol aikhoina tungda lakkataba mirol gi damakta haksang phana laina tina sendana lainaba plastic na pirak deba setheng asidage kanba ngamnaba MSRLM ge miyang makhada Tomthing BLF na kolibam hamsinda plastic free oiba village ama oiba ngamna pandamda pangthokpani haike ke masi tawjabani ngasi haiba numit asidagi ikhungang irekai asida leibiriba mipum khudingmangna sorok lamjawda plastic tharadana sakhaibagi mahutta palem ima singna lawramba thawdang duga matung inana aikhoi puna mangna chairamba puna masi khongatuna lamdam masida taru tananba ikhungang irekai ama ohelasi Manipur Talok Suba Nupilal Ningsing Tharmagal Winana Nomagi Oiba Liam Ikatpagi Tharam Amangasi Kangabok Leba Thawal District Hospital Pangthokre Tharam Aduga Mari Lena Ikatpagi Kana Basingi Matangda Miyam Puna Wakal Taminabagi Tharam Amasu Pangthoke Ngasigi Liam Ikatpagi Tharam Adu Blood Center and Transfusion Unit Bisnupur Blood Center and Transfusion Unit District Hospital Thawal Kangabok Amasung Association of Voluntary Blood Donors Manipur Thawal District Branch na State Blood Transfusion Council Manipur Kangabok Joint Coordinating Committee Lions Club Thawal Greater Centurion Anoba Yening Amasung Yaifa Thawrang Village Blood Federation Kangabok Part 1 ge Tembanga Lwenina Pangthokpani hairi Kamjong district ke Satri Kulen Chamade Satri Kunokda electric Pangdabana Aadhaar card ke xerox copy ama lobada lupa listing ama sanghori pau oina tabada thajaroi taba wafam ase Satri Kulen Chamade Satri Kuno khaki nate Kamjong district electric Pangdriba Kul Kun Hena awab mayuk nari haina Satri Khunja Singna thamlakle PM Narendra Modi na lising ani taragani pan ge April ge tang kun ngini panda Kangbobi district ke Laisang Kulda India ge ahan electric biba Kul oire haina electric Pangdaba Laitre Kang Haikrabasu Kamdong district ke Samphung block ke Khulkaya ngasi phawba electric Pangdre electric Pangdabana tangai phadabagi document ama xerox tawbada Kamjong natragana ukhulta bara lupa lising amadigi tadana satlaga launari hiram asida pawdam ama Hoje khana leiba mafam ase Kamjong district ki Satri Kulen dani sana lepsai si mai thanba ka amadani adu yamna ngakpadi akoi ring ngali ba mai ase electric power ngan nati 1999 da manerda na subsidized rate da pi ba solar plate seasoner ga ngali hariba khul asida masigi solar plate natna topa generator seasoner ba ngam mina seasoner ba natna yumdhong ayamna mai ngan ba phangda khul lama haibdu oiri makhoina xerox ta bo yauna mai gi darka leiba matamda kramai taroga kadai da satlaga xerox ta wi mdi xerox lupa tara pi ba Opi man low was up with a Lupaka, Sangi have the Kunzasin the Tamako Pum, Mian Tamzagi. A area, Kunito, Kilometer Kunito, additional Anikumuna Kondabas, Koliba Kunachida, electric power latte, Corrigino. Government is the Mamka Akaivalebro. Government subsidy equate from the Pangway Adro. Equate Manipur Dro. Commander, she love my
mut pa si me electric la to ba pun si chupa e pa khang hek pha ba no matam bi ke ho ne si 87 pa bu electric sula la to si kri kino masidi government ra na tra ga song ke online da thabak to wi si no hura la ga wa han bu no hai wa khan khale nu ngai je ji si mla ku mo lak do ba di masi ku mo si su hai ni contractor sing na pesa hunba adulorga miyan chang bi da mi ha emlen patano order to di contractor kada jakani contractor di sabata project ekoi na ngali si off grid off grid electric phang ngam solar ni ai wa manare da na bi bani ai 1999 de gi hauna ngisi phang si ado manare da ge grid si matam su hele ai ba time pass tawre ai ba ado ekoi de lam su thabe toine su ada una su una bangamdre hojik phau ekoi da on grid si kha manipur government bijeng changbirabdi phagni habdi sida khudong cha da bai khoi mayam leire school su leire angang su leire any occasion any ekoi facility si phangdre aiba khun sida di mi si lisingaba population aduga lumthong si chama yangkai adu lei adu ngasi phau si ekoi the light phangdaba sin yam ware aiba ojik manipur government CM Han ekoi gi chief minister Ibobi 2012 the Sweden Catholic Sidasu area Sidasu Pangini Hai total Maiba Aduga Narendra Modi Equake Honorable Prime Minister Naswadum Rumtong Kudin India the Hojik Late Light Pangdaba Hai Nasulo Toga Ado Quake the Makti Nogning Banyaba Wadun Lady Beshe Kunja Sing Sineva Kunji Missing Sineva Masana Pashala Bashina normal battery Adulora solar plate the Mashamsan later Gano Shichinaba she 70% the other way. Kamjong the Gesong Kamjong Wangma the later borders at Chatikunone, Chatikulani, Jankunone, she range border range Pura Pangru. Washing business by Mungi making dark the young lady electric Pangdam Pilot. Satu kulian haiba kulasi sahi sama gi matak khundarabu kullamu olnina electric awab de soidana leira moi haina khan mugal loina phone jima parga charger ma parga lak jabni adubu haiba kullasi da lakan di charge tabam leiram daba hariba khunja singa 1999 da mani da na pi gi ba solar plate amadi battery madu ayab khara seasonary yad buina generator tawna leiram phibam asidani hoi 2018 gi April gi tarik kuni panda India gi Prime Minister Narendra Modi na Manipur gi Kangpui district gi laisangda electric pi ram matung gi di electric phangdaba jaga amata laitre na nungai ba paw mo loina na malem da sekak kai ba paw mo koi bani adubu Kamjong district headquarter gi kilometer kunthra ni phung tang changaga leiriba chatrik khulen amagi sigi yaudringa da leyoga chatrik khunau amagi sigi hendokhraga siroi singlom dagi changaga leiriba kasau phunggi pareng sigi pareng gi amata mai phangam da bai tare sidane lamdam sigi khunja singna India gi prime minister na mai piba lore da na lapthokhiba paw tar no iba sigi khun sida atop state gi lakpa central forcing na mai kita waijagin hakana mai phangde hakana moina nokna bada khunja singna ikai re habitare singda satlaga sana pawdam majida hojik ngasi gi lenga sina tabi gi daribra haibu hang ngasi de khodi singna jabal lai sukuina mai pi de na laiba khulna se karam matamda pi gi daribno haibu wafam masini hana gi chief minister habidi okram ibobi gi matamda 2008 da hariba khulla sida soidana mai pigani haduna wasa amaga sakkibido wasak adu ngasi bokra thabuk ta paikhalak tabana maram orkanda lamdam asigi khunja singna laingak ta thajadabagi mami ama chauna tari hariba thajadabagi mami ase karam matamda phukat kadagi haiba wahang asi laingak ta amu hanna hangjari khunja singi mohot sinjaraga aju lehak ta bunga loina na pawdam jariba ningthapam sana jabu mitai Satri Kulen ISTV news. Haji pagi makna tenu break amal minasi.
Sangai tutorial kwa kathil ki class 10 ki revision course lakliba December 15 dagi class haujaragani. Class 9 amasung 10 ki foundation course kina lakliba January 5 dagi class haujaragani. Akupa marol ki damak Sangai tutorial natraga Sangai hostel kwa kathil ningthem kolda lakpiduna akupa marol tanabiu. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti. Kuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Tada! Yun ay magkigano. Alam mo mo, sige yung say, next time tinacheksin na laksilaga tamko ba nine? Tadarang se juhar habaga am takidarbo. Asum na, mayam na machalbog na option lugum. Masige yung masibu, asoya nga po kada batagi. Next time tina ngapseli. Next time juhar habaga ni matok na nabasim ba ni? Zaman mo isi na bana, concrete katok na tinaba matanda, kapang ng amok kaya na hinggal adli. Next TMT, strength is in the quick. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna magsibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break itungda makhataba pauda Manipur ke sakna daba saisak patapta zaintabu Manipuri People's Front na Guwahati ge Patur Kusida taram okre Patur Kusida leiba Lasam Diras ke yimda pangthuki ba thormaduda Patur Kusi Manipuri Lekai Lub amasung Patur Kusi Manipur Women Society ge mihu singan tatta bo taram oke loinana tapta na lepak asige matamatam gi oiba wathok singda saithaduna isai sakriba asida apian amade thagat pa phungdoke loinana tapta bo tung koina mayam ge damakta thogol tobang ngamnaba thawjal pike komjale singani kun gom dage me ahum dage satrak de ba irang asigi awaba tarbu singe damaktasu Patur Kusi amasung Panjabari Betaguli loinana MPF na mamang dasu Manipur gi awaba tarba miyam da tembang piki hari Uripo Hawam Devan Lekai Dege Dr. Sanasam Ranbir Singh, Ministry of Home Affairs, Government of India Gi Makada Central Armed Police Force CAPF da Inspector General Medical Oina Promotion Pirakre Dr. Sanasam Ranbir Singh na CAPF da Medical Officer Oina Inspector General Gi ranked promotion phangba ahanba Manipur masa oire Mahak Sainik School Imphal Gi pass out ni PF personal singe health amade fitness ta kathopaga loinina thabak torpa misakne mahak mai pakpa asina lamdam asigi naha singda anoba inot ama piragani sakangdaba miyena sangau lakpi khre maitan yonbi inaubida LMJ Manipurna khudaki tembang oina lupa lising mari mateng pangkhre thodok asi haukiba saisat Tarak Mathuida Wangjing Bazada Maitan Yondana Yum Puna Bohonebi Wangjing Wangkaidege Elambam Inawi Debige Sangau Popam da Tamlaga Maitan Bora Semlingai da Popamge Maning Nomdige Chatki Badige Inawigi Awabada Saruk Yabu in LMG Manipuna Matengasi Pangbani Haidi Yam Ingbazida Maitan Kita Logi Haidana Isizigi Akui Maitan Yon Mani Maduda Maitan du Uthonaba Hunaringai Tanjaduda Isegi Singau Haibatare Maitan Bora Traipanmu Lu Yonbagi Ising Tara Hen Baitare Masiki Semam Yabu Khausi Naha Moi Ani Lakuda Amakana Hura Laga Satkiba Aduna Kamjani Wapamje Kaitienda Jibika Oinaba Yumgi Punanaba Hate Karbar Toiba Singjida Eko Hek Somaina Tobibaje Masi Yamna Hena Nuaite Asumba Todo Manda Kaya Tokre Maramaduna Kugi Lalon Biriba Mayam Punamanasu Eko Sangausi Sade Laptok na Tambiganu Isesiga Wabada Mayam Koi video si Koi Taga Chagani Maduda Koi GP number Ichi Haptarake Maduda Angam Ting Pangbiu Eni Bazarda Lakona Tamda Miyo Shurup Chadaban Sasaba Manbazingje Masina Lakbazingje Section Biu Makoi Port Chay Labor Sajanagani Aduga Laga Chen Giba Hangurga Drug Sabneva Gari Hura Lambo Drug Sabneva Hari Miyo Matum Sasabagi Mamit Mana Mawmato Tuan Mani Mayam Section Minasi
Sombung Thongkong de Leba Ibudo Thangmai Marhanba Amadi Evento Tamna Singzoi Bigi Laibungda Lamlai Kendegi MLKS Ibom Sana Nauna Sagodaba Mitin Sang Asi Urep Uyung Tamkre Thoramasiga Mari Lenena Maira Pai Bigi member W Kambitona Laibung Asida Matam Kuina Watuna Lakraba Mitin Sang Sanaba Urep Uyung Tamlakpose Maira Pai Bising Maikadegi MLKS Ibom Sabu Thagali Yamna Tuna Saba Luisinaba Apil Tauke Kogi lamlai kendragi honorable MLA ke aisi bom jagi miyeng makhada kogi ngasi magi kanglai sumang da urep yung tambi base koi yamna harau ba phungdoi yamna nungai ba phungdok se hena koi mera pai bi so mung phungdoi mera pai bi sai tagi phungdok jari thagat ba phungdok jari yamna urep yung tambasi yamna athu ba matam da sabi duna kogi awa base miyeng jambi raga koi punamaki nungai ba oijage haidana Sangai Trust Foundation ki Managing Trustee Salam Prasantana Thadorok Pacharol Amagi Matung Inangasi Nupi Lal na Lakpada Matamadigi Nupi Lal da Saruk Yakiba Ima Singh Amadi Lamdam Asige Ima Singh Mafam Nikai Kumna Ulakle Manipur Miyam ki Apam Bigi Mayokta Sangsilakiba Khongthang Kaya Amadi Manipur Bo Masetana Kanglup Khaidok na Duna Napak Tahanna Ba Honorakeba Kusem ge Kanglup ki Irang Tokhanduna Miyambu Wahanba Sahi Ahum Hadoraba Fabada Tung Koina Nagadaba solution Productiva Asina Ima Singh Ahum Suba Nupilal Amagida Magta Sem Saba Matau Tarakli Haina Susarul Asina Makha Tarakli Athobi Village Level Federation to Lifeham Kunauna Sinduna Athobi Village Level Federation Ge Lifeham Kunauda Nauna Saba Sanglen among the sea Honobi Matung Ina Sangakre Taram Ajuda Block Development Officer Hangang CD Block Elambam Amutway Kanganba Amutway BLF Atoi BBLF के प्रेसिडेंट एलाम्बम सोबिता लेमा जिला परिषद लारेंजम ओलेंड्रो चेयरपर्सन माइनम फिरोजा अमदे डिस्ट्रिक्ट कमिशन मैनेजर इम्फाल ईस्ट एन बसंतना अथोई मिथुन सिंह ओइके Khoirom Dipu Singbo Lok Janshakti Party Manipur Uniki State President Oina Khalle Haina Party Asigi National General Secretary Abdul Khalif Nathadro Pacharol Amadahiri Party Asigi National President Chirag Paswan Union Minister of Food Processing Ge Makada Man State President Ki Thau Punanaba Khalakpani Ngasi Diabetes and Well-Being Diabetes and Workplace Haiba Thim da Yumpam Oiba NP-NCD Amadi District Health Society Jiribam Sinduna District Hospital Gi Holda World Diabetes Day Tharam District Hospital Jiribam Gi DMS MD Yunus Ali Amadi Reta Superintendent of Police Marangtem Mubina Saduk Yaduna Pangthokre Diabetes Haiba Laina Asi Angang Ahan Khaidaba Mama Punungda Ladingai Digi Pawba Naba Anaba Makal Amane Hauji Fabagi Oina Panba Ngamba Hidak Laitrabasu Control Toguna Tamlaga Take the Kaidana Punsi Sang Hingba Yabana Saba Takpada Section Batangai Fade Jiribamda Dr. Amade Technician Singh Transfer Taurabasu Laktabagi Sanabi Ama Laiba Jarek Asida Radiologist Amade Gynecologist Dr. Ani Athubada Laklagani Hainasu Sip Medical Officer Dr. Bine Prasantna Fongdoke Ngarang Security Force na Jiribam PSK Manung Sanba Jaril Popi Amasung Wasathol Singya Dege Kosu Kulai Kayamarum Fagat Kre Haide Kulai Sing Adidi Pompi Ani IED Ani Parabom Ama 12 bore single barrel gun Ama Country Made single barrel gun Mari Nongmai Maru Nifuga Taruk Pompi Cell Ahum Bongfeng Wi-Fi Walkie Talkie Set Ahum Ne Haide Hauji Shilapa Maru Bapau Amukahana Nupilal Thorom India ki President Dorpati Murmur Yauna Imphal ge Nupilal Memorial Complex da Pangthokre Senapati District Headquarter da President Dorpati Murmuna Project ya Sangha Kre kaya amana urip yung tamkre Amasung India ki Prime Minister Narendra Modi na listing intragani panda Kangpopi District ke Laisang Khul Electric Phanghanduna India da electric phangdaba khul leitre haina laukhu karabasu Kamjong District da ngasi phaba electric phangdaba khul kya leiramba thengnare Hoji phab ki IS TV in chalok saba paw matang aswa de tension jari miyang tabiri ba mayam kunuma pusu amukan